Ccpur Erang Chaona Ccpur Police Station kilometer mangarom salaga leiba Pigeonman Village the police amasum khushaunaraba miyam anigi marak sauna muknaraba galoina Prime Minister Narendra Modi lakadri basigi makes lambasing thugaikhre mang takadri haina Hill Journal na thagalakpa report aman haji adumaina Erang kari wahauti tholakibano haiba khangmandri amarom thasi ki tarahumre Prime Minister Manipur lakpa galoina Kangla manung miyam ki meeting wangang gadri basigi yenglaga namirasi da traffic da ahong balegini masigi da Manipur traffic police na sumarweba Kangla gi akoi akan traffic management gi thabak sing lokhat tawkhre Prime Minister miyam na wangang gadri basigi yenglaga Kangla gi khathang ba gate asi VIP sing khakta gi sangpham mogani awang thang ba gate ta VIP sing vehicle pass 5 official sing gi sangpham mogani Kangla gi nungsup thang ba gate ta khong na lakpa mi sing gi sangpham mogani namirasi gi hoina Thawalom dagi lakpa makhal khudingi gari sing singjamai thong lalaga kongba lambi sakani maya lambi amasu wangkai area dagi lakpa gari sing minu thonga passenger sing tharaga hapta kangjai bungda parking hoigani sangmai dagi lakpa gari sing thamoiban pharaga lalaga Imphal hotel passenger sing tharaga NCC ground natragana khumma lampak park tawgani Tedim lambi da lakpa gari sing waheng bam lai kai dom sakani VIP lakadaba minute tara ki mamang gi airport gi Kangla phau gi lambi makhalamati gi gari satpa thingani dubo emergency ki oina di athing ba lai roi traffic ki official sing na maru oina Kangla da VIP laining matam khakta miyam gi satok sinda satokwas athing ba thamgadabani traffic police na local liba thaba asida miyam na sumating pina ba SP traffic na miyam appeal tarakli amaramda Ccpur gi oina su district administration advisory thoktuna VIP laining manungda tawgadaba mari tawroidaba sing khankre loinana Prime Minister na wangang ka turiba sida sarugyaga ba miyam na maket satin rumal phi maset athawa posang sing ba mata paidana ba loinarakna ba khankre nakalamrom na Zomi Student Federation na thadorak pa lamada Prime Minister lakadaba si yenglaga thasu gi taraga ni thwe masum taraga humde district sigi mairoi sing thonglon gani hari Phungyar BJP के members in paktak na resign tawkhre BJP Phungyar mandal के members in resign tawbolaite Shimre Hopkinson Thasigi tarahumdoi Prime Minister Narendra Modi Manipur lakadri besigi akanba sem saringai serakte BJP Phungyar mandal ki maru evaluation basing yauna paktak na party ki primary membership tagi ngarang resign tawkhre Prime Minister Narendra Modi thasigi tarahumdoi Manipur lakadri besi BJP Manipur Pradesh ta akan masem sabigi thabok lokhatlingai serasida Manipur BJP ki yamna saw lebakthi thawdoa moina party asigi Phungyar mandal ki maru evaluation basing yauna paktaknana office bearer sing primary membership to resign tawkhre nifugom doi Phungyar BJP mandala mati masigi affiliated morsa singi members sing puna party ki primary membership to resign tawkibani BJP dagi tokpagi khongthang adu mandala sigi lusingba oiriba BJP Manipur Pradesh ki special invitee Ngason mi Ramsang na lusingduna senior active members sing amadi primary member punama party dagi tokibani Phungyar BJP mandal dagi tokraba members sing manungda Mahila Morsa gi president Yuba Morsa gi president Kisan Morsa gi president SD Morsa gi executive amasum but 53 gi president sing yauri joint statement maru oina party sigi internal function sing da pena da gi party dagi puna resign tawna bagi fire budu lorakibani Kariguma party ki thabak thoram sing amagi thabak lokalakpada grassroots laiba lusingba sing thawai daba madi wa tana bada yahundaba kari sukhandaba mong amada satharakpana pena daba kya lakibani party asida thajaba amadi masigi ideology bu matam pumbad ikai khumnatuna lakle dubo hauji party manunda tarokli ba thabak thoram kya asidi peningai hoidi community asigi miyam ge amadi Manipur yefna gi dama thabak tawba haibis ekoi gi aset phire mi hairi BJP Phungyar mandal ki members in paktak na party dagi resign tarakhiba asina singi restriction da BJP mapangal asuki matik handharagani hari Phungyar BJP mandal ki members in paktak na party ki primary membership dagi resign tawbaga wapamadu BJP Manipur Pradesh ki special invitee Ngason mi Ramsang Phungyar BJP mandal ki president Yuingam Kaishing General Secretary Arun Ramsang SD Morsa ki president Tarmi Awongsi Phungyar mandal ki vice president Taro Singh Zazo Mahila Morsa ki president Ringamla Khamrang Yuba Morsa ki president Zingkhormi Singsan
Kisan Morsagi President Case Lakisan General Secretary Mahingam Mangkum BJP Pungyar Mandal ki Secretary Ramayon Ningsen Vice President Nelson Hungyo SD Morsagi President Jim Akhang Vice President Raisum Hau Siro na puna Kuyek Pidun Tadorakpa Siro Lamada Kangalakane Amaramna Pungyar BJP Mandal ki member ni Haizava Miyai Krana Kuyek Piduna Mandala Siki Amadi Morsas ni member Kudimo BJP Tiki Thokle and Fungdorakivado Miambulana Lamzingmani Pungyar BJP Mandala Madi Morsas and members in Leng than Lady Hena BJP Manipur Pradesh ki Vice President Weriba Arun Simre Hopping Sana Fungdoraki Pungyar Kendra BJP ki Mirep Suhiba Simre Hopping Sana Tadorakpa Siramada resign Taurehan Tadoraki Siro Miam Samam Naba Bokwan Matanatana BJP ki Mingsha Tianaba Masagi Kanana Yang Bamu Kragi Torani Siro Dura Kuyek Piri Bamu Kumza English Ganika Kungani to the Pantokiba Instead Assembly election da anti party or Tabak Toram Kasatakiba Mui Naktani Ngason mi ram sanghari ba mi si BJP gi mire bam oina ba khona ki ba ma de party gi wari na BJP gi mire bam oi ba yanan ki ba misani mikhala du de BJP gi official candidate ta sagat pi gi muhut ma koina atopa rival sagat ki ba de gi mikhal da BJP na mai pak ngam ki da bani anti party oi ba thabak sing tawba gi dam hari ba mi sing si gi matak ta disciplinary action lokat pina bu kumza english ngani ga kungani thoi gi march taraga treta BJP Manipur Pradesh ki president da petition amasu thakiba laikhrabani haidin su paus da makhatan fongdorakli PM ki Manipur Kongsat problem ning thina khanglaba matung da solution puraknaba lakpo igani MLA Arun Kumar Prime Minister ki Manipur Kongsat rasi problem ning thina naina duna khanglaba matung da solution ma puraki habi ki panam na lakpo igani haina wangkai kendra ki MLA Thangjam Arun Kumar na fongdokri Hariba wafam si Sargam gi kuntragum de supama pokumon thauram ga mari ledina fungdoki bani Manipur Press Cup ta pangdok pa thauram madu art and culture gi retired commissioner Mongjam Joy social scientist Dr Danabi Laishram ISDB network ki president Laitan Them Tombi amadi Sargam gi president M Dananjoy na tharong gi maroi ba mithung len sing oina seru gyaki ba loina lamda masigi masak nai ba mi sing artist sing amadi art and culture bu pam jaba mi kyana seru gyaki Thauram ga mari lainana MLA Arun Kumar na makhatana hai Sargam asi art and culture gi lamda thabak toroglaba institute amani Sargam na lamda masi phawrga saisakpu kya yauna ban party kya puthokre Institute asina art and culture gi dam khotnari bi kya lamda masi ki wena sokok saningai ni makhatana su art and culture gi lam hena saukhatpa manglum na sangsilakani haibe gi thajablai art and culture sakhotna ba khonari ba Sargam gumba institute asi miyam Sokat pam thu hari thauram aduga mari lainana permission hangbuang pakum piradun MLA na hai Manipur gi sai ni helaba irang sigi matana Prime Minister Modi na wa amata ngang kitabadu miyam na phau ki penda badu sa manana mawon su phawi adubu thenglabu thengna Prime Minister Manipur da lakan hede bis isam samna lakpadi oiroi Manipur gi problem ning thina naina duna khanglaba matungda solution ma puraki habi ki panam da lakpoi gani lamdam si ta tangdu laita pa purak pa natraga na purak ta ba haibisi Prime Minister gi phongdu lamba Wapam gi makha poli hanadigi center leaders gi kuthangna Prime Minister taksinun lagli Manipur gi apun bi saktam kahendana wa irang asida victim ohelaba sing amadi IDB singi rehabilitation tawna bu wapam ahong wamata laitana khangan gani han su paus na makha tan phongdorakli tadana su memyam na thamjaragi update myam pun